ꯂꯣꯟꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯕ ꯑꯃ ꯄꯨꯔꯛꯇꯅ ꯑꯁꯨꯛ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯊꯕꯛ ꯑꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯣꯛꯏꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯀꯩꯊꯦꯜꯗ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕꯤꯒꯅꯨ ꯆꯍꯤ 2022ꯒꯤ ꯃꯥꯔꯆꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯝꯇꯥꯒꯤ ꯊꯥꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯂꯥꯎꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯅꯣꯡ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯆꯠꯊꯔꯛꯄ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯊꯧꯔꯝ ꯑꯗꯨ ꯃꯁꯤꯁꯦ ꯄꯥꯡꯊꯣꯛꯆꯕ ꯍꯧꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯁꯤ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯕꯖꯥꯔꯗ ꯅꯣꯡ ꯄꯥꯟꯕꯁꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯂꯣꯏ ꯐꯝꯒꯗꯕꯅꯤ ꯗꯨꯀꯥꯟ ꯍꯥꯡꯒꯗꯕꯅꯤꯅ ꯑꯃ ꯂꯥꯎꯕ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇꯁꯨ ꯑꯩꯈꯣꯏ ꯍꯪꯖꯔꯦ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄꯅꯤ ꯑꯥꯏꯟꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯁꯦ ꯅꯣꯡꯃꯇꯪ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇꯪ ꯂꯦꯞꯄꯒ ꯀꯩꯊꯦꯜꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯇꯪ ꯍꯥꯏꯕ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯅꯩ ꯄꯥꯟꯗꯝꯗ ꯑꯃꯗꯤ ꯃꯁꯤꯗ ꯐꯝꯃꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯇꯅꯕ ꯑꯗꯨꯒ ꯅꯣꯡ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯃꯔꯨꯑꯣꯏꯅ ꯅꯣꯡ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯒ ꯑꯗꯨꯝ ꯆꯍꯤ 3ꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯁꯦ ꯀꯩꯊꯦꯜꯁꯤꯗ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯍꯥꯏꯕ ꯑꯃꯨꯛ ꯇꯧꯔꯒ ꯆꯍꯤ 3 ꯆꯨꯝꯅ ꯆꯠꯊꯔꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯒꯤ ꯀꯩꯊꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯕ ꯑꯃ ꯄꯨꯔꯛꯇꯅ ꯑꯁꯨꯛ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯊꯕꯛ ꯑꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯣꯛꯏꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯀꯩꯊꯦꯜꯗ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕꯤꯒꯅꯨ ꯑꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜ 3ꯁꯤꯅ ꯊꯣꯡ ꯂꯣꯟꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯊꯣꯡ ꯍꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯑꯕꯗꯤ ꯃꯗꯨꯒꯤ ꯑꯐꯕꯗ ꯗꯥꯏꯇꯗꯨ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ IMC ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯕꯁꯤꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯅ ꯀꯩꯊꯦꯜꯗ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ